ꯂꯥꯌꯥꯝ ꯂꯥꯠꯄꯁꯤꯡꯅ ꯑꯣꯠꯄ ꯅꯩꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯑꯕꯨ ꯇꯥꯂꯤꯕ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯋꯥꯁꯛꯈ꯭ꯔꯕꯅꯤ ꯃꯗꯨꯗꯤ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯃꯥꯒꯤ ꯏꯁꯂꯥꯝꯗ ꯀꯧꯁꯤꯟꯕꯒꯤ ꯊꯕꯛ ꯑꯁꯤꯅ ꯂꯦꯞꯇ꯭ꯔꯤꯕ ꯐꯥꯎꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯊꯥꯡꯆꯥꯡꯁꯤꯡ ꯑꯁꯤꯅ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯕ ꯁꯨꯛꯂꯦꯞ ꯂꯦꯞꯇꯕ ꯃꯁꯤꯇꯁꯨ ꯅꯠꯇꯅ ꯃꯍꯥꯛꯀ ꯂꯣꯏꯅꯕꯁꯤꯡꯕꯨꯁꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯍꯟꯗꯕ ꯃꯈꯣꯏꯅ ꯏꯁꯂꯥꯝꯗꯒꯤ ꯍꯟꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯒꯤ ꯙꯔꯃꯗ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯍꯥꯏꯕꯁꯤꯅꯤ ꯅꯕꯣꯠꯀꯤ ꯆꯍꯤ 10 ꯁꯨꯔꯛꯄꯅꯤ ꯁꯋꯥꯜꯒꯤ ꯊꯥꯅꯤ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯃꯈꯣꯏꯒꯤ ꯑꯣꯠꯄ ꯅꯩꯕ ꯑꯗꯨ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯕ ꯈꯥꯡꯕꯒꯤ ꯉꯝꯈꯩ ꯍꯦꯟꯗꯣꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯥꯏꯐꯇ ꯆꯠꯂꯝꯃꯤ ꯇꯥꯏꯐ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤ ꯃꯛꯀꯥꯗꯒꯤ ꯆꯥꯎꯔꯥꯛꯅ ꯃꯥꯏꯜ 60 ꯔꯣꯝ ꯊꯥꯞꯅ ꯂꯩ ꯃꯇꯝ ꯑꯁꯤꯗ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯗꯨꯒ ꯑꯋꯥꯕ ꯃꯇꯝ ꯑꯁꯤꯗꯁꯨ ꯃꯍꯥꯛ ꯃꯇꯣꯝꯇꯅꯤ ꯍꯪꯗꯨꯅ ꯀꯥꯟꯅꯗꯦ ꯊꯃꯣꯏꯗ ꯀꯔꯤ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯀꯔꯤꯒꯤꯗꯃꯛ ꯆꯠꯂꯤꯕꯅꯣ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯆꯨꯝꯕꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯂꯥꯛꯄ ꯑꯗꯨꯒ ꯑꯆꯨꯝꯕꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯕ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯕ ꯃꯇꯨꯡꯗꯗꯤ ꯈꯜꯂꯝꯂꯤꯕ ꯑꯗꯨꯗꯒꯤ ꯑꯣꯟꯅ ꯇꯩꯅꯔꯝꯃꯤ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯂꯥꯏꯔꯗꯅ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯂꯩꯐꯝ ꯐꯥꯎꯕ ꯄꯤꯔꯝꯗꯦ ꯑꯉꯛꯄ ꯃꯑꯣꯡꯗ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅꯤ ꯍꯥꯏꯕꯗ ꯌꯥꯔꯝꯗꯦ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯏꯁꯂꯥꯝꯗ ꯀꯧꯁꯤꯟꯕꯕꯨ ꯃꯈꯣꯏꯅ ꯊꯋꯥ ꯁꯥꯔꯝꯗꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯗꯒꯤ ꯃꯃꯥꯏ ꯂꯩꯊꯣꯛꯂꯝꯃꯤ ꯃꯈꯣꯏꯁꯨ ꯀꯨꯔꯦꯁꯀꯨꯝꯅ ꯏꯁꯂꯥꯝ ꯙꯔꯃ ꯑꯁꯤꯗꯒꯤ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ ꯇꯥꯏꯐꯀꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯌꯥꯝꯅ ꯐꯔꯝꯃꯤ ꯃꯐꯝ ꯑꯗꯨꯒꯤ ꯂꯝꯁꯤꯡ ꯑꯁꯪ ꯑꯃꯥꯅ ꯊꯜꯂꯝꯃꯤ ꯑꯪꯒꯨꯔ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯍꯩ ꯂꯩꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯀꯨꯔꯦꯁꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕꯁꯤꯡꯅ ꯀꯥꯂꯦꯟ ꯊꯥꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯂꯩꯔꯝꯃꯤ ꯑꯔꯕꯀꯤ ꯃꯃꯤꯡ ꯆꯠꯄ ꯂꯥꯠ ꯃꯨꯔꯇꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤ ꯀꯥꯕꯥꯗ ꯂꯥꯠꯄꯒꯨꯝꯅ ꯃꯐꯝ ꯑꯁꯤꯗꯁꯨ ꯂꯥꯠ ꯃꯨꯔꯇꯤꯕꯨ ꯂꯥꯠꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯥꯏꯐꯁꯨ ꯑꯔꯕꯀꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏꯅ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯖꯐꯝ ꯄꯤꯔꯕꯗꯤ ꯃꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯀꯨꯔꯦꯁꯀ ꯂꯩꯅꯔꯝꯂꯤꯕ ꯃꯔꯤ ꯑꯗꯨ ꯃꯥꯡꯈꯤꯕ ꯌꯥꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯩꯕꯅ ꯃꯈꯣꯏꯅ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯕꯨ ꯌꯥꯔꯝꯗꯦ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯇꯥꯏꯐꯀꯤ ꯋꯥꯊꯣꯛ ꯑꯁꯤ ꯃꯛꯀꯥꯗ ꯂꯩꯕ ꯃꯤꯁꯤꯡꯗ ꯈꯪꯍꯟꯕ ꯄꯥꯝꯂꯝꯗꯦ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯈꯪꯈꯤꯕ ꯇꯥꯔꯕꯗꯤ ꯃꯨꯁꯜꯃꯥꯟꯁꯤꯡꯗ ꯑꯣꯠꯄ ꯅꯩꯕ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯖꯤꯜꯂꯛꯄ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯇꯥꯏꯐꯇꯒꯤ ꯂꯥꯛꯂꯝꯗꯥꯏꯗ ꯁꯥꯀꯤꯕ ꯀꯥꯡꯂꯨꯞꯀꯤ ꯈꯨꯂꯥꯛꯄ ꯑꯃꯗ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅꯗꯤ ꯑꯩꯒꯤ ꯋꯥꯕꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯇꯩꯃꯛ ꯇꯧꯗ꯭ꯔꯕꯁꯨ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯇꯣꯞꯄꯁꯤꯡꯗ ꯈꯪꯍꯟꯕꯤꯒꯅꯨ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯔꯝꯗꯦ ꯇꯥꯏꯐꯀꯤ ꯈꯨꯟꯗꯥꯁꯤꯡ ꯑꯃꯗꯤ ꯑꯉꯥꯎ ꯑꯐꯩꯁꯤꯡꯕꯨ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯕꯨ ꯑꯋꯥꯕ ꯇꯥꯍꯟꯅꯕ ꯏꯟꯁꯤꯜꯂꯝꯃꯤ ꯑꯉꯥꯎ ꯑꯐꯩꯁꯤꯡꯅꯗꯤ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯡꯅ ꯊꯣꯝꯂꯝꯃꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯈꯨꯇꯣꯜ ꯈꯣꯡꯎꯞ ꯑꯅꯤꯗꯨ ꯏꯅ ꯄꯨꯝꯊꯟ ꯊꯜꯂꯝꯃꯤ ꯅꯨꯡꯁꯤꯡꯅ ꯊꯣꯝꯂꯛꯄꯗ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯆꯠꯄ ꯉꯝꯂꯛꯇꯕꯗꯒꯤ ꯐꯝꯊꯔꯝꯃꯤ ꯑꯁꯤ ꯐꯥꯎꯕꯗ ꯃꯤꯑꯣꯠꯄꯁꯤꯡ ꯑꯗꯨ ꯍꯟꯕ ꯂꯩꯔꯝꯗꯦ ꯃꯈꯣꯏꯅ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯝꯃꯤ ꯑꯗꯨꯒ ꯂꯦꯞꯍꯜꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯝꯗꯨꯅ ꯆꯠꯍꯜꯂꯒ ꯑꯃꯨꯛꯀ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯅꯨꯡꯁꯤꯡꯅ ꯊꯣꯝꯂꯝꯃꯤ ꯑꯁꯨꯝꯅ ꯁꯣꯛꯄꯗꯒꯤ ꯏꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯡꯉꯥꯡ ꯉꯥꯡꯂꯕ ꯑꯗꯨꯗꯁꯨ ꯄꯦꯟꯗꯗꯨꯅ ꯃꯉꯣꯟꯗ ꯐꯠꯇꯕ ꯋꯥꯍꯩꯁꯤꯡꯅ ꯂꯥꯎꯁꯤꯜꯂꯝꯃꯤ ꯈꯨꯕꯥꯛ ꯈꯨꯖꯤꯜꯂꯝꯃꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯕꯒꯤ ꯑꯉꯛꯄ ꯍꯧꯅ ꯂꯣꯟꯆꯠ ꯑꯃꯁꯨꯡ ꯀꯌꯥꯗ ꯌꯦꯡꯍꯩꯇ꯭ꯔꯕ ꯊꯧꯗꯣꯛꯅꯣ ꯍꯦ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯄꯩꯒꯝꯕꯔ ꯄꯥꯎ ꯄꯨꯕ ꯑꯣꯏꯔꯛꯂꯕ ꯃꯇꯨꯡꯗ ꯅꯪꯅ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕꯁꯤꯡ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯀꯧꯁꯤꯟꯕꯒꯤ ꯂꯝꯕꯤꯗ ꯅꯪꯅ ꯑꯋꯥꯕ ꯈꯥꯡꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯜꯂꯥꯍ ꯅꯪꯒꯤ ꯑꯣꯏꯈ꯭ꯔꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯄꯗꯨꯅ ꯇꯥꯏꯐ ꯂꯝꯒꯤ ꯉꯪꯐꯩ ꯌꯧꯔꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯕ ꯍꯩꯀꯣꯜ ꯑꯃ ꯂꯩꯔꯝꯃꯤ ꯑꯪꯒꯨꯔꯒꯤ ꯃꯁꯥꯁꯤꯡꯅ ꯁꯟꯗꯣꯛꯂꯒ ꯃꯍꯩ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯝꯃꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯪꯒꯨꯔꯒꯤ ꯆꯔꯣꯡꯁꯤꯡꯅ ꯌꯥꯟꯊꯗꯨꯅ ꯄꯥꯜꯂꯝꯃꯤ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯔꯤꯕ ꯍꯩꯀꯣꯜ ꯑꯗꯨꯗ ꯆꯪꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯈꯤ ꯃꯍꯥꯛꯀꯤ ꯃꯤꯠꯐꯝ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯇꯤꯌꯥꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯈꯠꯂꯝꯃꯤ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗ ꯍꯟꯒꯠꯆꯈꯤ ꯃꯍꯥꯛꯀꯤ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯆꯔꯝꯃꯤ ꯑꯜꯂꯥꯍꯒꯤ ꯔꯍꯃꯠ ꯊꯧꯖꯥꯜꯕꯨ ꯅꯤꯡꯁꯤꯡꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯆꯤꯟꯕꯥꯟꯗꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯊꯣꯔꯛꯂꯝꯃꯤ ꯍꯦ ꯃꯄꯨ ꯑꯩꯒꯤ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯀꯅꯥ ꯑꯃꯠꯇꯁꯨ ꯂꯩꯖꯗ꯭ꯔꯕ ꯑꯗꯨꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤꯗꯃꯛ
nangonda hangatchari o nungsi chanbi bagi ningthau ason basingi ningthau nangche aigi sumapuni nahangna aibu kanada sinaribano sakhangdaba makoidara hairiba makoising atuna aibu uraga pisum sukliba natraga kanagumba yeknaba amada hairiba sing asibu aina laksinba ngamgadoribra he mapu nang aibu saudrabadi aina karisu khalloi aduga nangidamak araiba oirabadi aigidamakadi yamna nungaiba oigani mafam anibu sembi sabiriba amasung nangi mangalna amamba khudingmakpu ngalanba ngamba mapu aina changjari nangonda aina changjari nangi asaubadagi nangna yabinaba ngamba makhai honajagani nangi harauba oidriba phawba toba ngamba khudingmak honajaba khudingmak nangi khutta lei Muhammad sallallahu alaihi wasallam laklaga leiriba haikol asi makoi Muhammad sallallahu alaihi wasallam laklaga leiriba haikol asi makoi machin manau ani gini makoi ani hek pokminabani amana utba kawi aduga ani suba adugi mamingna siba kawi makoi ani rabia gi machanupani makoi ani na thokriba thodok adu loinamak urami kanglupki gundasingna nungna thomduna tamthiraba mongda otki naikiba khudima adu makoi anigi mitki mamangda oiki Muhammad sallallahu alaihi wasallam ina pumlup luplingai aduga yamno wana mafam adudagi thorak nabu hotnakiba pumno adu ubada makoi anina yamno nungai jadaba phauki Muhammad sallallahu alaihi wasallam upai leijadakiba aduda makoi gi mamita pirang thoraki khudakta Christian minai amabu korami mahaki maming adas korami adas haikol dagi anggur gi charong sing thalu aduga pukhama mada haplaga mi asida piu aduga hayu chapiu haina adas na mapugi athang pangthoklami mana anggur bu puraklaga Muhammad sallallahu alaihi wasallam gi manakta laklami mamangda thamlaga hari masi chapiu Muhammad sallallahu alaihi wasallam na bismillahir rahmanir rahim haraga khuting thoklami aduga lauraga charami adas pungak aklami ngakna hari khudagi kasam ngasi phawda mafam masida asiguma wahe sikana amatan haywa takidri Hujur sallallahu alaihi wasallam hari nang kanano kari lamgi mino aduga karamba dharmagi matungilli adas na khumlai ai ninuwa lamdagini isai dharmagi tunginbani aduga aigi mingna adas kawi Muhammad sallallahu alaihi wasallam hari Yunus bin Moti hariba kung adudagira mahakti yamna thakwangba miyo emani masigi wapam masi tabada adas amuk hena ngalami mahakna karamna khangamle bano Yunus bin Moti kanano haibase mahakna yamna khawrangna wahang asi hanglakhi Muhammad sallallahu alaihi wasallam Yunus aigi yamba orami mahak nabi oiki aisu nabini adas tofong khanglamde kudakta kumtharaga Muhammad sallallahu alaihi wasallam makotpu chuplami aduga koktu chuplami utba amasung siba mukoi anina khudingmak asi urami tauriba asi karino khanbada makhoi ani pungangalami adasna halakpa matamda makhoi ani na hanglami nangna karigi mi asigi makut amasung maraibakta chuplibano adasna khumlai aigi mapu matip magun lairaba lamdam asida mangondagi hena phabami amata leite nabi natana kana amatana phungtopa ngamloidaba wafam ama magna phungtoraki otba amasung siba na hari he adas mahaki wahising asibu taraga nang gi dharma thadokadauribra